ꯇꯝꯐꯥꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯥꯍꯨꯜ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯇꯝꯐꯥꯅ "ꯍꯜꯂꯣ." ꯔꯥꯍꯨꯜꯅ "ꯌꯥꯝ ꯊꯨꯅ ꯄꯥꯏꯔꯛꯏꯀꯣ, ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯀꯣ." "ꯅꯨꯡꯉꯥꯏꯌꯦ." "ꯑꯁ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯗ ꯑꯩꯕꯨ ꯍꯥꯏꯍꯧꯔꯁꯤꯔꯣ?" "ꯀꯩ ꯍꯥꯏꯗꯣꯏꯕ?" "ꯂꯩ." "ꯀꯩ ꯋꯥ ꯑꯣꯏꯖꯥꯠꯅꯣ?" "ꯍꯥꯏꯈꯩ ꯍꯥꯏꯔꯨꯔꯒ ꯑꯔꯦꯝꯕꯗ ꯇꯥꯔꯗꯤ ꯆꯤꯡꯅꯖꯔꯤꯕ." "ꯁꯨꯝ ꯀꯤꯁꯜꯂꯛꯇꯧꯔꯦꯕꯣ ꯅꯪꯁꯤꯗꯤ." "ꯀꯩꯒꯤ ꯀꯤꯔꯤꯕ?" "ꯍꯥꯏꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ, ꯑꯗꯨꯝ ꯀꯤꯖꯔꯛꯑꯕ." "ꯑꯗꯨꯗꯤ ꯍꯥꯏꯔꯒꯦ." "ꯑꯩ ꯅꯪꯕꯨ..." ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯄꯨꯁꯄꯥꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯇꯝꯐꯥꯅ "ꯉꯥꯏꯈꯣꯀꯣ, ꯏꯇꯥ ꯄꯨꯁꯄꯥꯒꯤ ꯐꯣꯟ ꯂꯥꯛꯑꯦ, ꯀꯟꯐꯔꯦꯟꯁ ꯄꯤꯔꯛꯀꯦ." "ꯑꯁ, ꯁꯦꯠ." ꯄꯨꯁꯄꯥꯅ "ꯀꯅꯥ ꯀꯅꯥꯅꯣ?" ꯔꯥꯍꯨꯜꯅ "ꯀꯥꯔꯟ ꯐꯨꯕꯤ, ꯅꯪ ꯑꯣꯏꯔꯦ." ꯄꯨꯁꯄꯥꯅ "ꯑꯁ, ꯑꯩꯁꯤꯕꯨ ꯃꯇꯥꯡ ꯌꯥꯝ ꯆꯥꯗ꯭ꯔꯖꯥꯠꯂꯣ?" ꯔꯥꯍꯨꯜꯅ "ꯅꯠꯇ꯭ꯔꯗꯤ?" ꯇꯝꯐꯥꯗꯤ ꯏꯆꯝ ꯆꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯗꯨꯗ ꯅꯣꯛꯂꯒ ꯑꯗꯨꯝ ꯇꯥꯔꯤ꯫ ꯄꯨꯁꯄꯥꯅ "ꯊꯝꯃꯒꯦ ꯑꯗꯨꯗꯤ." ꯇꯝꯐꯥꯅ "ꯉꯥꯏꯈꯣ ꯏꯇꯥ, ꯍꯌꯦꯡꯗꯣ ꯑꯌꯨꯛ ꯉꯟꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ." ꯄꯨꯁꯄꯥꯅ "ꯀꯩꯒꯤ?" ꯇꯝꯐꯥꯅ "ꯆꯥꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯌꯦ." ꯔꯥꯍꯨꯜꯅ "ꯑꯩꯈꯣꯏꯗꯒꯗꯤ ꯍꯥꯏꯕꯤꯔꯛꯇꯦꯀꯣ, ꯅꯣꯏꯇ ꯆꯥꯔꯣꯏ." ꯄꯨꯁꯄꯥꯅ "ꯏꯇꯥ, ꯑꯩꯒꯤ ꯃꯍꯨꯠꯇꯣ ꯚꯥꯏ ꯔꯥꯍꯨꯜ ꯑꯣꯏꯅ ꯍꯥꯞꯄꯤꯔꯣ." ꯇꯝꯐꯥꯅ "ꯑꯗꯨꯅ ꯐꯔꯗ꯭ꯔꯥ?" ꯄꯨꯁꯄꯥꯅ "ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥꯁꯦ ꯈꯔ ꯍꯔꯥꯎꯅ ꯂꯩꯕ ꯃꯥꯜꯂꯤꯗ, ꯋꯥꯒꯁꯦ ꯍꯥꯏꯔꯤꯉꯩ ꯌꯥꯔꯛꯇꯧ ꯃꯥꯜꯂꯦ." ꯔꯥꯍꯨꯜꯅ "ꯑꯗꯨꯅꯦ, ꯑꯩꯁꯨ ꯆꯥꯟꯁ ꯐꯪꯉꯦ ꯈꯜꯂꯒ ꯅꯪꯅ ꯀꯥꯔꯜ ꯇꯥꯔꯛꯏ ꯅꯠꯇ꯭ꯔꯣ?" ꯄꯨꯁꯄꯥꯅ "ꯑꯩ ꯊꯝꯃꯒꯦ, ꯃꯤ ꯍꯤꯡ ꯀꯥꯕ ꯌꯥꯎꯅꯔꯦ." ꯇꯝꯐꯥꯅ "ꯏꯇꯥꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯇꯥ ꯁꯥꯃꯨꯗꯣ ꯊꯕꯛ ꯐꯪꯕꯒꯤ ꯆꯥꯕꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦ. ꯋꯥꯔꯤꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯂꯤꯔꯒꯦ. ꯏꯅꯝꯃ ꯍꯣꯏꯔꯣꯝꯒꯤ ꯃꯤ 10ꯃꯨꯛꯁꯨꯅꯦ ꯂꯥꯛꯀꯅꯤꯌꯦ. ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯑꯒꯦ ꯍꯥꯏꯔꯝꯕꯅꯦ. ꯏꯅꯝꯃꯅꯁꯨ ꯂꯥꯡꯃꯤꯟꯅꯔꯣ ꯍꯥꯏꯔꯛꯑꯦ." ꯔꯥꯍꯨꯜꯅ "ꯄꯥꯈꯪꯒ ꯌꯥꯎꯔꯛꯇꯣꯏꯖꯥꯠꯂꯣ?" ꯄꯨꯁꯄꯥꯅ ꯅꯣꯛꯂꯒ "ꯅꯥꯔꯣꯜꯗꯒꯤ ꯃꯤꯅ ꯆꯠꯆꯈꯤꯅꯤꯀꯣ." ꯔꯥꯍꯨꯜꯅ "ꯑꯗꯨꯒ ꯇꯧꯔꯗꯤ ꯁꯤꯟꯃꯤꯟꯅꯔꯦꯗꯅ." ꯇꯝꯐꯥ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯕꯒꯨꯝ ꯇꯧꯏ, ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯖꯤꯟꯅꯔꯒ ꯇꯝꯐꯥꯅ "ꯑꯁ, ꯀꯩꯅꯣ ꯍꯥꯏꯅꯔꯤꯁꯤꯕꯣ? ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦ ꯑꯩ, ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ." ꯄꯨꯁꯄꯥꯅ "ꯏꯕꯦꯝꯃ, ꯁꯣꯝꯗ ꯅꯁꯨꯡꯂꯥꯡꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯀꯦ ꯍꯥꯏꯕ ꯃꯤ ꯌꯥꯝ ꯂꯩꯔꯕꯅꯤ." ꯇꯝꯐꯥꯅ "ꯀꯅꯥ?" ꯔꯥꯍꯨꯜꯅ "ꯂꯩ ꯑꯃ." ꯇꯝꯐꯥꯅ "ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯍꯥꯏꯕꯤꯈꯨꯋꯣ." ꯄꯨꯁꯄꯥꯅ "ꯑꯁꯦꯡꯕꯅꯦ ꯏꯇꯥ, ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯛꯂꯛꯄꯗꯤ ꯀꯨꯏꯔꯕꯅꯦ. ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯍꯟꯗꯕꯅꯦ, ꯏꯇꯥꯒꯤ ꯄꯥꯟꯗꯝꯗꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯅ. ꯑꯗꯣ ꯃꯥꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅ ꯉꯁꯤ ꯐꯥꯎꯕ ꯉꯥꯏꯔꯤꯕꯅꯦ. ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯇꯥ?" ꯇꯥꯟꯖꯥꯗꯨꯗ ꯊꯔꯣꯅ ꯀꯧꯔꯛꯏ꯫ "ꯏꯆꯥ ꯊꯣꯏꯕꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ?" ꯇꯝꯐꯥꯅ "ꯍꯣꯏ ꯏꯃꯥ." "ꯏꯇꯥ, ꯑꯩ ꯏꯃꯥꯅ ꯀꯧꯔꯦ, ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ. ꯊꯝꯃꯒꯦ." ꯄꯨꯁꯄꯥꯅ "ꯍꯣꯏ ꯏꯇꯥ, ꯑꯩ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯑꯒꯦꯀꯣ." ꯇꯝꯐꯥꯅ "ꯍꯣꯏ, ꯂꯥꯛꯑꯣ. ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯏꯇꯥ." ꯄꯨꯁꯄꯥꯅ "ꯍꯣꯏ ꯏꯇꯥ." ꯇꯝꯐꯥ ꯔꯥꯍꯨꯜꯗ ꯀꯩꯁꯨ ꯀꯧꯗꯅ ꯇꯝꯐꯥꯅ "ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦ." ꯔꯥꯍꯨꯜꯅ ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯊꯝꯅꯔꯕ ꯃꯇꯨꯡ ꯔꯥꯍꯨꯜ ꯅꯪꯗꯦ ꯄꯨꯁꯄꯥꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯄꯨꯁꯄꯥꯅ "ꯚꯥꯏ, ꯑꯩꯅ ꯍꯥꯏꯐꯦꯠꯁꯨ ꯍꯥꯏꯕ ꯍꯧꯈ꯭ꯔꯕꯅꯤꯅ ꯐꯣꯟꯗꯣ ꯇꯧꯁꯤꯜꯂꯒꯅꯦ ꯃꯤꯁꯛꯇꯣ ꯑꯩꯅꯦ ꯍꯥꯏꯅ ꯍꯥꯏꯖꯜꯂꯣ." ꯔꯥꯍꯨꯜꯅ "ꯑꯗꯨꯃꯥꯏ ꯍꯥꯏꯖꯜꯂꯒ ꯍꯦꯛꯇ ꯌꯥꯔꯛꯀꯗ꯭ꯔꯅꯦ?" "ꯌꯥꯔꯛꯀꯗꯧ ꯃꯥꯟꯗ꯭ꯔꯣ ꯃꯥ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯣ?" "ꯑꯩꯁꯨ ꯑꯗꯨꯕꯨꯗꯤ ꯈꯜꯂꯤꯅꯦ." ꯄꯨꯁꯄꯥ ꯅꯣꯛꯂꯒ ꯐꯥꯒꯤ ꯇꯧꯔꯛꯏ꯫ "ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯏꯪꯖ ꯇꯞꯆꯕꯤ, ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯈꯤꯗꯧꯔꯦꯀꯣ, ꯆꯥꯛꯆꯩꯀꯣ." "ꯄꯨꯁꯄꯥ, ꯐꯥꯒꯤ ꯅꯠꯇꯦ, ꯑꯁꯦꯡꯕꯒꯤ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ." ꯔꯥꯍꯨꯜ ꯅꯣꯛꯂꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ "ꯅꯪꯒꯤꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯃꯥꯟꯅꯕ ꯑꯃ ꯁꯤꯟꯕꯤꯗꯣꯏꯅꯦ." ꯄꯨꯁꯄꯥ ꯅꯣꯛꯂꯒ "ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯈꯪꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯛꯏꯍꯦ." "ꯑꯗꯨ ꯄꯨꯁꯄꯥ, ꯌꯥꯅꯕ ꯑꯝꯇ ꯁꯤꯜꯂꯣꯕ." "ꯚꯥꯏ, ꯅꯪ ꯍꯧꯖꯤꯛꯀꯤ ꯏꯇꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯂꯣꯏꯅ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯍꯥꯏꯅ ꯀꯣꯛꯈꯠꯂꯣ ꯀꯩꯗꯧꯔꯒꯦ?" "ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯆꯤꯜꯃꯛꯅ ꯌꯥꯔꯦꯁꯨ ꯍꯥꯏꯗꯅ ꯀꯃꯥꯏꯅ ꯈꯟꯗꯣꯏꯅꯣ?" "ꯍꯣꯏ ꯑꯄꯪ, ꯅꯇꯨꯅ ꯀꯣꯏꯅꯤꯡꯉꯤꯗꯤ ꯅꯨꯄꯤꯒꯤ ꯏꯟꯒꯤ ꯏꯔꯥꯡꯗꯤ ꯈꯪꯗꯅ ꯅꯨꯄꯤ ꯃꯁꯥꯅꯕꯨ ꯃꯆꯤꯟꯃꯛꯅ ꯀꯃꯥꯏꯅ ꯍꯣꯏ ꯍꯥꯏꯔꯛꯇꯣꯏꯅꯣ, ꯑꯄꯪ ꯖꯥꯎꯁꯤꯗꯤ." "ꯃꯥꯕꯨ ꯀꯔꯤ ꯏꯪꯒꯤꯠ ꯄꯤꯔꯛꯀꯦꯅꯦ? ꯑꯁ, ꯅꯣꯏ ꯅꯨꯄꯤꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥ ꯑꯣꯏꯔꯝꯃꯦꯗ. ꯑꯩꯗꯤ ꯁꯨꯝ ꯀꯤꯕꯨ ꯀꯤꯔꯛꯑꯦꯍꯦ. ꯔꯤꯁꯥꯔꯆ ꯑꯃꯨꯛ ꯇꯧꯔꯨꯗ꯭ꯔꯣ ꯑꯩꯕꯣ?" "ꯇꯧꯔꯨꯆꯣ ꯆꯠꯂꯣ, ꯆꯍꯤ 5, ꯑꯗꯨꯒ ꯂꯥꯛꯑꯣ." "ꯆꯍꯤ 5?
ꯑꯗꯨꯗꯤꯅꯦ ꯏꯅꯥꯛꯇ ꯊꯝꯃꯒ ꯑꯗꯨꯝ ꯇꯧꯖꯔꯒꯦ꯫ ꯑꯆꯥ ꯃꯃꯥꯏꯁꯦ ꯀꯌꯥꯗ ꯏꯀꯥꯏꯗ꯭ꯔꯤꯅꯣ ꯅꯪ ꯌꯥꯝ ꯍꯦꯟꯖꯜꯂꯦꯀꯣ꯫ ꯃꯥꯏ ꯃꯇꯝ ꯌꯧꯔꯛꯄ ꯍꯥꯏꯁꯦ ꯌꯥꯗꯦꯅꯦ꯫ ꯍꯣꯏ ꯑꯗꯣ ꯚꯥꯏ ꯑꯩꯅ ꯏꯇꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯦ꯫ ꯃꯥ ꯁꯣꯏꯗꯅ ꯌꯥꯒꯅꯤꯕ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯃꯛꯅ ꯅꯨꯡꯁꯤ ꯌꯥꯔꯦ ꯍꯥꯏꯔꯛꯄꯗꯨꯗꯤ ꯑꯣꯏꯊꯣꯛꯑꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥ ꯏꯪꯖ ꯇꯞꯆꯕꯤ ꯏꯇꯥꯅꯦ꯫ ꯃꯁꯥ ꯈꯪꯗꯅ ꯊꯥ 6 ꯀꯣꯏꯔꯒ ꯃꯁꯥ ꯈꯪꯂꯛꯄꯗ ꯀꯥꯏꯅꯩ ꯍꯥꯏꯗꯣ ꯑꯃꯨꯛ ꯇꯥꯅꯤꯀꯣ꯫ ꯃꯁꯥ ꯈꯪꯗꯅ ꯆꯍꯤ ꯑꯃ ꯀꯣꯏꯔꯒ ꯃꯁꯥ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯏ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯚꯥꯏꯗ ꯊꯣꯛꯇꯣꯏꯁꯦ꯫ ꯔꯥꯍꯨꯜꯁꯨ ꯍꯔꯥꯎꯕꯩ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯄꯨꯁꯄꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ꯫ ꯄꯨꯁꯄꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯣ ꯚꯥꯏ ꯅꯪ ꯏꯇꯥꯕꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯄꯥꯝꯂꯗꯤ ꯚꯥꯏ ꯅꯪ ꯍꯥꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯕ ꯇꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯦ꯫ ꯍꯣꯏ ꯑꯩꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯍꯦꯛ ꯂꯣꯏꯕꯒ SIꯒꯤ ꯑꯦꯛꯖꯥꯝ ꯊꯥꯒꯦ ꯈꯜꯂꯤꯌꯦ꯫ ꯕꯕꯥꯅꯁꯨ ꯆꯦꯟꯕꯤꯗꯧꯔꯤꯌꯦ꯫ ꯅꯪꯁꯨ? ꯍꯣꯏ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ, ꯒꯨꯗ ꯂꯛ꯫ ꯊꯦꯡꯛ ꯌꯨ꯫ ꯋꯦꯜꯀꯝ꯫ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯊꯝꯃꯒꯦ, ꯕꯥꯏ꯫ ꯃꯁꯤꯗꯤꯕ ꯍꯥꯏꯕꯒ ꯇꯧꯕꯅ ꯍꯦꯛꯇ ꯍꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯔꯥꯍꯨꯜꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯕ ꯇꯝꯐꯥꯒꯤ ꯋꯥꯍꯩꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯝꯐꯥ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯕꯨꯛꯇ ꯂꯣꯟꯁꯤꯟꯅꯗꯨꯅ ꯊꯝꯂꯒ ꯋꯥꯈꯜ ꯈꯜꯂꯤ꯫ ꯔꯥꯍꯨꯜꯁꯤꯕꯨ ꯑꯩꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯤꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛꯀꯤ ꯅꯤꯉꯛ-ꯅꯤꯉꯛꯄ ꯋꯥꯈꯜꯗꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯑꯃꯨꯛ ꯌꯥꯑꯣꯜꯂꯒ ꯆꯦꯞꯊꯣꯛꯂꯒ ꯍꯤꯞꯄꯤ꯫ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯅꯨꯡꯁꯤꯕꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯃꯪꯂꯥꯟꯁꯦ ꯃꯪꯐꯥꯎꯅꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯍꯥꯏꯅꯕ ꯂꯩꯀꯣ, ꯅꯨꯡꯁꯤꯕꯒ ꯑꯦꯝ ꯏꯟ ꯂꯥꯏꯐꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯗꯤ ꯅꯨꯡꯁꯤꯕꯗꯨꯅ ꯆꯦꯠꯁꯤꯟꯈꯤꯗꯨꯅ ꯃꯤꯗꯨꯅ ꯅꯤꯡꯖꯔꯤꯕ ꯑꯁꯥꯗꯨꯗꯤ ꯐꯪꯗ ꯂꯃꯈꯥꯡꯗ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯇꯝꯅ ꯆꯠꯃꯤꯟꯅꯈꯤꯗꯨꯅ ꯃꯤꯗꯨꯒꯤ ꯑꯁꯥꯗꯨꯗꯤ ꯐꯪꯈꯤꯗꯕꯁꯨ ꯀꯣꯡꯉꯥꯏꯅꯤ ꯍꯥꯏꯅ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯗꯤ ꯋꯥꯖꯔꯛꯂꯕ ꯏꯃꯥ ꯕꯕꯥꯗꯤ ꯀꯝꯗꯧꯍꯧꯕ? ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯂꯩꯇꯥꯗ꯭ꯔꯤꯕ? ꯍꯥꯟꯅꯒꯨꯝ ꯑꯃꯨꯛꯇꯁꯨ ꯆꯣꯡꯈꯤꯗ꯭ꯔꯤꯕ ꯃꯤꯍꯨꯜ ꯆꯣꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯁꯤꯔ ꯅꯨꯡꯁꯤꯕ? ꯇꯥꯟꯖꯥꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯐꯥ ꯃꯦꯁꯦꯖꯇꯨ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯨꯁꯄꯥꯒꯤ ꯃꯦꯁꯦꯖ ꯑꯣꯏꯔꯝꯃꯤ꯫ ꯏꯇꯥ, ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ꯫ ꯑꯩ ꯏꯇꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯊꯤꯡꯉꯝꯗ꯭ꯔꯕ ꯏꯍꯨꯜ ꯑꯣꯏꯔꯝꯂꯦ꯫ ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯔꯒꯦ, ꯚꯥꯏ ꯔꯥꯍꯨꯜꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯦ꯫ ꯑꯩ ꯏꯆꯤꯜꯁꯤꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯦꯁꯦꯖꯀꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯔꯛꯄꯅꯦ꯫ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯔꯥꯍꯨꯜ ꯌꯥꯝꯅ ꯐꯕ ꯃꯤꯅꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥꯅꯦ꯫ ꯃꯥꯅ ꯏꯇꯥꯕꯨ ꯍꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯦ꯫ ꯑꯩꯅ ꯏꯇꯥꯅ ꯌꯥꯔꯛꯈꯤꯔꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯊꯦꯝꯂꯒ ꯊꯝꯂꯛꯄꯅꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯨ ꯈꯜꯂꯦ, ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯒ ꯐꯣꯡꯗꯣꯛꯇꯅ ꯑꯗꯨꯝ ꯊꯝꯂꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯟꯈ꯭ꯔꯗꯤ ꯑꯩ ꯃꯤꯗꯨꯒꯤ ꯄꯥꯞ ꯄꯨꯔꯣꯏꯗ꯭ꯔꯥ? ꯑꯩ ꯁꯥꯡꯅ ꯏꯔꯔꯣꯏ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ ꯑꯩꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯍꯟꯅꯤꯡꯉꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯔꯥꯍꯨꯜꯒ ꯆꯠꯃꯤꯟꯅꯗꯨꯅ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯒꯣꯜ ꯑꯗꯨꯁꯨ ꯐꯪꯕꯗ ꯃꯇꯦꯡ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯔꯥꯍꯨꯜꯒꯤ ꯃꯒꯨꯟ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯦ꯫ ꯏꯇꯥ, ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ꯫ ꯇꯝꯐꯥ ꯃꯦꯁꯦꯖꯇꯨ ꯄꯥꯕ ꯂꯣꯏꯔꯗꯨꯅ ꯄꯨꯁꯄꯥꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯄꯨꯁꯄꯥ ꯐꯣꯟꯗꯨ ꯄꯥꯏꯔꯛꯇꯦ꯫ ꯄꯨꯁꯄꯥꯗꯨ ꯃꯦꯁꯦꯖꯇꯨ ꯏꯕꯗ ꯃꯃꯤꯠꯇ ꯃꯄꯤꯗꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯀꯧꯕꯅ꯫ ꯑꯗꯨꯕꯨ ꯃꯥ ꯀꯂꯛ ꯃꯤꯍꯧꯕꯗꯤ ꯐꯥꯎꯗ꯭ꯔꯦ꯫ ꯕꯥꯊꯔꯨꯝꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯥꯊꯣꯛꯂꯨꯔꯒ ꯊꯣꯛꯂꯛꯏ꯫ ꯇꯝꯐꯥꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯄꯥꯈꯠꯆꯔꯝꯃꯤ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯍꯥꯏꯅ꯫ ꯄꯨꯁꯄꯥꯅ ꯍꯜꯂꯣ, ꯇꯝꯐꯥꯅ ꯍꯜꯂꯣ ꯏꯇꯥ, ꯍꯥꯏꯔꯛꯑꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ꯫ ꯏꯇꯥ, ꯑꯩꯁꯦ ꯊꯃꯣꯏ ꯄꯥꯜꯂꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯑꯩꯁꯨ ꯃꯤꯅꯦ꯫ ꯄꯨꯁꯄꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯇꯝꯐꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯦ꯫ ꯃꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯑꯩꯁꯨ ꯈꯪꯉꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤꯕꯝ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯔꯤ ꯏꯇꯥꯅ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯦ꯫ ꯄꯨꯁꯄꯥꯅ ꯑꯗꯨꯕꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯝꯐꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯥ ꯍꯦꯟꯅ ꯂꯣꯏꯅꯕꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯄꯥꯝꯗꯦ꯫ ꯑꯗꯨꯝ ꯈꯔ ꯀꯣꯏꯅꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯅ ꯂꯣꯏꯅꯕ, ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯅ, ꯑꯃꯅ ꯋꯥꯔꯕ ꯃꯇꯝꯗ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ, ꯀꯤꯌꯔ ꯂꯧꯕꯤꯕ, ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯕꯤꯕ, ꯀꯥ ꯍꯦꯟꯅ ꯃꯇꯝ ꯃꯥꯡꯍꯟꯗꯕ,
isa matik chadri fawba adumna loinaba pame. Ibema nangna yesta haikibada nangna haikhai yaradawni amadudi. Adugi wa nate aina hairingai yaw haibasu nate. Masu nupane masagi hak masagi raiti masada adum leijasano. Aikhoina khak paisiloi masu nupane. Yamna haiko koida koinarabaga maliko. Adubu aina khwaidigi kijabadi ma aigi imungi thak asukki matik khenai. Karigumba makhoigi mama mapaduna achauram pamlamduna makhoigi status ka chanaba mi pamlamladi kamdauba. Nangsu IAS oidoiside. Tampha noklaga IAS kase lupa kun pibanina kaithendagi leirudaugi tahepta. Ye ngamloidro haise. Tampha du sor khara sangna hondoklaga hairei. Honabadi lepoi masitane aigi laining ngasi fawba aina nungchi nungo lambida khong thangjindana minungsi khangdaba amagum khanglakliba pandam asitagine. Adubu changadoriba sel mayamsiga khalubada amuk wakhal se down chatle. Laibaktana karibu tamnigaba kaidawai down chatoino aikhoi asam laiside aini hengamni khaina itagi mateng pangani thawai se kala sukat kadoine. Tampha ita haina kappa haurai Puspana themjilai kapanu se ita nangse aigi sengbu marup niko. Nang admai sum kapchet pi oileradi kamai mi oigane thongna fana leiba tamgadabare. Ado ai hengana laage ado baira holda yare haikrage hairukhino ita hayeng hairasu hairase. Adudi nungai tumuko mangpharo. Good night. Good night. Phone tu thamnaraba matung Puspana khalai. Aigi thamoi nungda loduna thamlakpa magi nungsibasidi aduma thamoi nungda laikhrani ko. Mapi tarai nungsiba haibase asumna tawnaramgadra. Hareda oiningba oirasano ai pumnamak losilage. Makhoi anigi nungsilambisida ai amu hana yetki khalaroi yesu yalaroi. Itase ai asukki matik nungsi mana lanan khankigadaba nungairoidaba amata ai tawroi. Asumna mapidu taithokcha Rahulda message tharai. Tumlabo. Rahul message tu het phangbaga reply pidai. Tumdriye nangdi kaidoraba. Noching sindoklambane nangdi kaidoriba tumuga yadraba. Irang langi wakhalse ado amuksu leitabadi nate yes makti haidribanina. Yare khala ai heyengne moirom na satkanidana aduda hayalage. As nongse thuna ngalhaninkreda ngai ngamdre. Yare tumo. Good night. Bifata good night. Phone du thamle Puspa machinda soli hatabana mana phatraga asumna naihaki matungda tumkhre. Rahul di wakhal du leitaramde mo du chena koladuna wakhan jajat khalami amuksu momon nokjai haukraba mayamdu ningsingduna. Tasengna Rahul nungsi leinana nare ai hidak yu nungsibi haibadumak yaukre. Asumna on duna tumkhre. Mathangi numini Puspa mama mapagi ayaba yauraga ayuk ngana Tampha hoida laklami. Tampha hauba Tamphaga Puspaga du Gita hoida lakle. Gitana noi laklabo lao. Asumna kausaladuna chak ising thorang tawminakre. Bamonsu lakladuna chak mai thagatkre. Samuna aiga chengnungga yaradra midi kun manga mu oidoine. Aiga aduna chengsi keji kya noi bungo. Samuna try thoine aiga na konana budu silo. Aiga aduna hoi aina phone ba silage. Samu su yaushinduna prap tawsilami. Asumna pung drama thoi adaida Gita gi mapamlong gi misu lakle. Mayamdu Samuga Gitagana ningthijana famhali. Samuna Ibai somda cheers da phambiyo. Gitana tamo inama phambiyo. Indon se cheers da ngata. Ibungo nang sula idana. Rabina umnine. Gitana thoibi tarabo cha du puthoro. Tamo changai boina chamam ta thakse. Tamphana ida nangoina piruro ai loisilam lage. Puspana ngamdre nangoina du piruro. Tamphadu upai leite chadu puthokduna tholai. Puspana moroi mapang semduna leihore.
ꯇꯝꯐꯥꯅ ꯆꯥꯗꯨ ꯃꯊꯪ ꯄꯤꯔꯛꯏ꯫ ꯑꯗꯨꯗ ꯔꯕꯤꯗꯤ ꯆꯥꯗꯨ ꯂꯧꯊꯈꯩ ꯇꯝꯐꯥꯗ ꯆꯥꯗꯧꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯝꯐꯥꯗꯤ ꯍꯩꯅꯖꯔꯝꯗꯦ ꯅꯥꯁꯣꯜ ꯄꯤꯛꯅ꯫ ꯇꯝꯐꯥꯅ "ꯁꯦ ꯆꯥ"꯫ ꯔꯕꯤ ꯈꯪꯕꯣꯏ ꯄꯥꯈꯠꯄꯣꯏ꯫ ꯔꯕꯤꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯗꯨ ꯂꯧꯔꯒ ꯊꯛꯅ ꯇꯝꯐꯥꯗ ꯌꯦꯡꯉꯤ꯫ ꯇꯝꯐꯥꯗꯤ ꯍꯩꯅꯗꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯇꯝꯐꯥꯅ "ꯅꯟꯕꯤꯔꯨꯆꯣ ꯍꯥꯏꯔꯒ ꯑꯁꯤ ꯍꯥꯏꯅ ꯄꯩꯊꯣꯛꯂꯒ ꯁꯥꯎꯏ꯫ ꯄꯨꯁꯄꯥꯅ "ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ?" ꯇꯝꯐꯥ ꯈꯨꯝꯗꯦ꯫ ꯄꯨꯁꯄꯥ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯏꯇꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ?" "ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯛꯄꯅꯦ, ꯃꯃꯤꯠꯇꯨꯕꯨ ꯆꯥꯗ ꯁꯨꯡꯌꯦꯡꯕꯨ ꯌꯦꯡꯗꯦ, ꯀꯔꯤ ꯃꯤꯅꯣ ꯈꯪꯗꯦ꯫ ꯃꯁꯛꯄꯨ ꯀꯝꯗꯧꯒꯦ? ꯅꯪ ꯍꯦꯛ ꯊꯣꯛꯑꯒ ꯌꯦꯡꯉꯨꯆꯣ." ꯄꯨꯁꯄꯥ ꯅꯣꯛꯂꯒ "ꯃꯤꯅ ꯌꯦꯡꯂꯛꯑꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯕꯤꯔꯤ, ꯅꯣꯛꯄꯨ ꯅꯣꯛꯁꯤꯜꯂꯛꯀꯦ." ꯇꯥꯟꯖꯥ ꯆꯥꯅ ꯒꯤꯇꯥꯅ ꯀꯧꯔꯛꯏ꯫ "ꯊꯣꯏꯕꯤ ꯊꯛꯅꯕ ꯏꯁꯤꯡ ꯈꯤꯇꯪꯒ ꯄꯨꯔꯛꯑꯣ." ꯄꯨꯁꯄꯥꯅ "ꯌꯦꯁ, ꯒꯨꯗ ꯆꯥꯟꯁ." ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡꯗꯨ ꯄꯨꯗꯨꯅ ꯊꯣꯛꯀꯦ ꯇꯧꯏ꯫ ꯄꯨꯁꯄꯥꯅ "ꯂꯩꯔꯝꯃꯨꯀꯣ, ꯃꯁꯛ ꯌꯦꯡꯉꯨꯒꯦ." ꯄꯨꯁꯄꯥ ꯏꯁꯤꯡꯗꯨ ꯄꯨꯗꯨꯅ ꯊꯣꯛꯈꯤ꯫ ꯒꯤꯇꯥꯅ "ꯄꯤꯌꯣ ꯅꯕꯨꯡꯗ." ꯔꯕꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯁꯤꯔꯣ ꯍꯥꯏꯅ꯫ ꯄꯨꯁꯄꯥꯅ "ꯇꯥꯃꯣ, ꯁꯦ ꯏꯁꯤꯡ." ꯔꯕꯤꯅ ꯍꯣꯏ." ꯑꯐꯤꯡ ꯑꯐꯥꯏꯒꯨꯝ ꯂꯧꯏ꯫ ꯄꯨꯁꯄꯥ ꯂꯦꯞꯇꯨꯅ ꯒ꯭ꯂꯥꯁꯇꯨ ꯉꯥꯏꯔꯤ꯫ ꯂꯣꯏꯔꯗꯨꯅ ꯒ꯭ꯂꯥꯁꯇꯨ ꯄꯨꯁꯤꯜꯂꯛꯑꯒ ꯄꯨꯁꯄꯥ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯄꯨꯁꯄꯥꯅ "ꯋꯥ, ꯀꯩ ꯈꯨꯐꯖꯅꯣ, ꯉꯥꯎꯔꯦ, ꯄꯨꯔꯥ ꯍꯣꯂꯤꯋꯨꯗ ꯀꯆꯥ." ꯇꯝꯐꯥꯅ "ꯍꯣ ꯍꯥꯏꯅꯕꯤꯔꯒꯦ ꯏꯅꯝꯃꯗ." "ꯑꯗꯨ ꯏꯇꯥ ꯅꯪꯉꯣꯟꯗ ꯀꯃꯥꯏ ꯌꯦꯡꯉꯛꯏꯅꯣ?" "ꯍꯣ ꯆꯥꯒꯗ ꯂꯧꯗꯒꯩꯅꯦ ꯆꯥꯗꯕ ꯌꯦꯡꯉꯛꯏ." "ꯑꯩꯉꯣꯟꯗꯁꯨ ꯏꯁꯤꯡꯒ ꯂꯧꯗꯒꯩꯅꯦ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯤꯕꯨ ꯅꯨꯄꯤ ꯑꯉꯥꯡꯒ ꯎꯕ ꯌꯥꯗꯕ ꯃꯤꯑꯣꯏ ꯖꯥꯠꯂꯣ, ꯃꯁꯛ ꯈꯨꯐꯖꯁꯤꯒ?" ꯇꯥꯟꯖꯥꯗꯨꯗ ꯔꯥꯍꯨꯜ ꯐꯣꯟ ꯇꯧꯔꯛꯏ ꯄꯨꯁꯄꯥꯗ꯫ ꯄꯨꯁꯄꯥꯅ "ꯍꯜꯂꯣ." ꯔꯥꯍꯨꯜꯅ "ꯍꯜꯂꯣ, ꯆꯥꯛ ꯆꯥꯔꯕꯣ?" "ꯀꯗꯥꯏꯗ ꯆꯥꯛꯅꯣ, ꯏꯇꯥ ꯏꯕꯥꯅꯤꯅꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯛꯇꯅ ꯀꯣꯛ ꯉꯥꯎꯔꯤ." ꯐꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯇꯝꯐꯥ ꯃꯃꯤꯠꯇꯨ ꯌꯦꯡꯈꯠꯂꯒ "ꯃꯁꯤꯗꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯍꯨꯜꯅ "ꯀꯩ ꯍꯥꯏꯕ, ꯑꯩ ꯂꯥꯛꯀꯦ." ꯄꯨꯁꯄꯥꯅ ꯀꯥꯏꯗꯦ ꯌꯥꯗꯦ, ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦ, ꯄꯥꯈꯠꯀꯅꯣ. ꯑꯗꯣ ꯃꯃꯤꯠꯇꯤ ꯈꯔ ꯉꯥꯎꯕ ꯃꯥꯜꯂꯦ, ꯏꯇꯥ ꯏꯕꯥꯅꯤꯗꯅꯦ ꯃꯃꯤꯠꯇꯣ ꯆꯥꯗꯧꯈꯩ ꯌꯦꯡꯂꯛꯏ." ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯐꯠ ꯊꯥꯗꯣꯛꯏ ꯄꯨꯁꯄꯥꯅ꯫ ꯔꯥꯍꯨꯜꯅ "ꯄꯨꯁꯄꯥ, ꯃꯤꯅ ꯍꯟꯈꯤ ꯇꯥꯔꯦ. ꯑꯩꯅ ꯇꯝꯐꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯦ ꯍꯧꯖꯤꯛꯃꯛ ꯍꯥꯏꯕꯤꯔꯣ. ꯃꯥ ꯃꯇꯤꯛ ꯆꯥꯕ ꯉꯥꯏ ꯂꯩꯔꯗꯤ ꯅꯥꯔꯣꯜꯗꯒꯤ ꯃꯤꯅ ꯁꯣꯏꯗꯅ ꯍꯟꯈꯤꯕ ꯇꯥꯔꯦꯕ. ꯑꯩ ꯇꯝꯐꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ. ꯁꯦ ꯄ꯭ꯂꯤꯖ." ꯔꯥꯍꯨꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯁꯄꯥ ꯑꯃꯗꯤ ꯇꯝꯐꯥ ꯅꯣꯛꯂꯛꯏ꯫ ꯄꯨꯁꯄꯥꯅ "ꯚꯥꯏ ꯌꯥꯔꯦꯍꯦ." ꯔꯥꯍꯨꯜꯅ "ꯅꯪꯅ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯂꯤꯗꯤ, ꯃꯥ ꯃꯁꯥꯗ ꯍꯥꯏꯍꯜꯂꯣꯕ." ꯇꯥꯟꯖꯥꯗꯨꯗ ꯒꯤꯇꯥ ꯆꯪꯂꯛꯇꯨꯅ "ꯏꯆꯟꯁꯥ, ꯁꯤꯡꯖꯨꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯆꯥꯛꯂꯨꯛ ꯊꯥꯈꯤꯗꯧꯔꯦꯅꯦ." ꯇꯝꯐꯥꯅ "ꯂꯣꯏꯔꯦ ꯏꯅꯝꯃ." ꯄꯨꯁꯄꯥꯅ "ꯚꯥꯏ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯍꯣꯔꯦꯟ ꯇꯧꯔꯛꯑꯒꯦ." ꯂꯥꯎꯠ ꯁ꯭ꯄꯤꯀꯔꯗꯨ ꯃꯨꯠꯊꯠꯂꯤ꯫ ꯔꯥꯍꯨꯜꯅ "ꯅꯪꯅ ꯍꯣꯔꯦꯟ ꯍꯌꯦꯡ ꯍꯥꯏ ꯂꯩꯔꯤꯉꯩꯗ ꯃꯤꯅ ꯍꯦꯛ ꯍꯥꯟꯈ꯭ꯔꯗꯤꯅꯦ, ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯅꯪ." "ꯄ꯭ꯔꯣꯃꯤꯁ, ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯣꯕ. ꯍꯣꯔꯦꯟ ꯄꯦꯟꯅ ꯁꯥꯟꯅꯖꯔꯣ. ꯆꯥꯛ ꯆꯥꯔꯒꯦ, ꯊꯝꯃꯦꯀꯣ." "ꯍꯣꯏ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯗꯨ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯆꯥꯅꯔꯦ꯫ ꯔꯕꯤꯗꯤ ꯇꯝꯐꯥꯕꯨ ꯌꯦꯡꯕꯗ ꯃꯉꯛꯇꯨ ꯅꯥꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯕꯥꯃꯣꯅ "ꯏꯕꯨꯡꯉꯣ, ꯏꯟꯖꯥꯡ ꯈꯔ ꯍꯥꯞꯄꯛꯎꯔꯥ?" ꯕꯥꯃꯣꯜꯗꯨꯅ ꯑꯃꯨꯛꯀꯁꯨ "ꯏꯕꯨꯡꯉꯣ, ꯏꯟꯖꯥꯡ ꯈꯔ ꯍꯥꯞꯆꯔꯛꯀꯦ." ꯕꯥꯃꯣꯜ ꯑꯗꯨꯅ "ꯃꯁꯤꯗꯤ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤꯅꯦ." ꯔꯕꯤꯗꯤ ꯇꯝꯐꯥꯒꯤ ꯃꯁꯛ ꯃꯇꯧ ꯏꯪ ꯇꯞꯆꯕ ꯃꯇꯧꯗꯨꯗ ꯇꯁꯦꯡꯅ ꯉꯥꯎꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯀ꯭ꯋꯥ ꯂꯩꯔꯨꯅꯕ ꯍꯥꯏꯅꯔꯦ꯫ ꯃꯔꯝꯗꯤ ꯀ꯭ꯋꯥ ꯖꯔꯗꯥ ꯆꯥꯕꯗꯤ ꯂꯝꯗꯝꯁꯤꯗꯗꯤ ꯐꯦꯁꯟꯒꯨꯝ ꯂꯧꯅꯕꯅꯤꯅ꯫ ꯇꯝꯐꯥꯒ ꯄꯨꯁꯄꯥꯒꯗꯨ ꯀ꯭ꯋꯥ ꯂꯩꯕ ꯆꯠꯂꯨꯔꯦ꯫ ꯀ꯭ꯋꯥꯗꯨ ꯃꯊꯪ ꯄꯤ꯫ ꯔꯕꯤꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯇꯝꯐꯥꯅ "ꯀ꯭ꯋꯥ." ꯔꯕꯤꯅ "ꯁꯣꯔꯤ, ꯑꯩꯗꯤ ꯀ꯭ꯋꯥ ꯆꯥꯖꯗꯦ." ꯔꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯕꯗ ꯄꯦꯜꯂꯤ, ꯂꯨꯝ ꯍꯦꯛ ꯂꯥꯎꯏ꯫ ꯅꯨꯄꯥ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯁꯕꯥꯜ ꯃꯨꯔꯇꯤꯅꯤ꯫ ꯌꯦꯡꯕꯗ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ, ꯆꯤꯡꯂꯦꯝꯃꯤ꯫ ꯌꯦꯡꯕꯗ ꯃꯤꯐꯝ ꯍꯣꯡꯅꯤꯡꯗꯦ꯫ ꯇꯝꯐꯥꯅ "ꯈꯪꯖꯗ ꯇꯧꯕꯅꯦ, ꯋꯥꯔꯧꯕꯤꯅꯨ." ꯔꯕꯤꯅ "ꯀꯩꯁꯨ ꯀꯥꯏꯗꯦꯗ." ꯀ꯭ꯋꯥꯗꯨ ꯃꯊꯪ ꯄꯤꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯐꯪꯕꯗ ꯔꯕꯤꯅ ꯒꯤꯇꯥꯗ "ꯔꯕꯤꯅ, ꯅꯦꯅꯦ, ꯃꯁꯝ ꯁꯥꯡꯕꯤ ꯏꯪ ꯇꯞꯆꯕꯤꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ, ꯀꯥꯏꯗꯩꯅꯣ?" ꯒꯤꯇꯥꯅ
Is, ihagisi mawong amani. Ihana pamurabo. Rabi, nokfe tawna lay. Gitana, maming school college na tamha kaubane. Aduga mayumda laykayda thoibi kaubane. Nupa na hanga khangnaba amta laytabane. Yam phakraba angangni. Ihana bu pamradine nine yana masingbige. Aina haibadane adum yarakani. Rabi, nokfe tawna machinda thoibi. Ngaihaki matungda mayamdu mayumlomda hanakre. Tamphaga Puspagasu tampha hoida changlusi haina changlai. Puspana Rahul da phone tawge nang payo ko. Tampana as ay bu kamay haidoino. Adu bu ko yes nang hai ko kaino. As tawru khinu ba yam pakhale ba. Khangde ay tawrani. Phone du Puspana sa tawsili. Rahul phone du pairakte. Puspana kay dorjano pairakte ne. Tampana Hade, paira anu. Kangjari bema na thamoidana nungsiba gi mami tare. Aduga nungsida baga sadana, hainingda baga saranu, loi ujare ko. Asumna nokna hairai. Tanjaduda Rahul call back tawrai. Puspa noklaga mano ina tawrai. Puspa na, hello, bye. Rahul na, hello, tahodre Puspa. Ka chalui ba, pawo mahai ge tawraga matam hele hairoi. Rahul yam khoirang na Puspa baba ga beng da salu bane yarabo yare nangai kai pidoino Rahul mathamoi du irang langi leita fam su khangde kai pangge loi pithoke ne ngam su ngam moi da bada kai pamino ba ko na haitare asum na nokshin nei adubu mabuk ningdadi nungai taba amadi fawi Puspa na adudi ita pahelage ko Hondu tamphadapi Rahul masadu charang narami. Rahul na hello. Tamphana hello. Rahul tamphagi khonjel tabada hana nungsirambadudagi saruk chama hena nungsikre. Rahul na Puspana wa ma haibirakbra somda. Matang asida ningsinglai patlingaydadi haying fawda nonjaw haibadu adumna Rahul na somga haigatkre. Tampana haire yam tapna khomi adubu isana yabirabra Tampha mong hadana nokfe tawna asumna khumi khara yagi tawre Puradi karam kande yabidoiba Tampha nokfe tawna adudi matam kitang sangkisano thamoi masak khangjadribanina somdana Puspa sanariba waridu tabada Harau boy nungai taboy mamit anidu I iratana thale aduga maithongdadi momo nokli Rahul na adudi thamoi masakse khara thuna khanganingkhreda Puspa pumna makphajin jaraga hairai Puspa na kaino aiga seloina kawkhrabo kona sanajaro pena asoi bok thilu lao thenge Tampana ado phone mapuna phone laurage ye ikrage Rahul na mom ta pa hello Puspa na hello yadribo haise Rahul na upatabi yare Puspa na aina pumnamak sinbidana line clear su helaba aduga upatabi su tahanba haifet chonjay Rahul na aduk sorry kay mina fagi tawraga thank you aina kainong kom tare yare ibunga thamo sasaningde Chadaba yaroi chak haubo moina charasira. Yareda college da kaino matri tawtharo aikhoi mayamgi aduna dum benjarage. Rahul noklaga aduna bu yaradrane. Yajare phare adudi thamage sorok yoreba nungaite. Is medium khangame ko. Yopina ubaki mapandagi isingda tahoiduni. Aishu santos laani. Kanano santos haisina. Imanavane nangi sembiradavane aina. Maram gadine mo kharjane sakta chuda awar pam ta laiponde ado thabak tawdriba nupi angang amta koyaroi na ne muktana lairiba nupane air force oini aina khwai pamjaba laini ne adudi wow chanarane adudi ado oi thamage aduga nupi koi chaludoira ibema gym sanaba hoi Rahul phone du thamkhre aduga Puspana tamphada hairi
ꯔꯥꯍꯨꯜꯁꯦ ꯖꯤꯝ ꯁꯥꯟꯅꯕ ꯆꯠꯂ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯣꯏꯖꯥꯅꯦ ꯃꯥꯏ ꯃꯁꯥꯗꯣ ꯌꯦꯡ ꯅꯨꯡꯉꯥꯏꯔꯦ ꯈꯜꯂꯤꯁꯤꯗꯤ ꯀꯨꯏꯔꯕꯅꯦ ꯆꯠꯄ ꯑꯦ ꯌꯥꯝ ꯈꯪꯅꯔꯝꯃꯤꯀꯣ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯁꯥꯟꯅꯈꯤꯕꯅꯦ ꯍꯔꯦ ꯍꯔꯦ ꯅꯣꯏꯗꯤ ꯂꯣꯟꯅ ꯂꯣꯟꯅ ꯌꯥꯝ ꯂꯩꯔꯝꯃꯤꯖꯥꯅꯤꯅꯦ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯅꯕ ꯅꯨꯃꯤꯠꯇꯣ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯅꯪꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯗ ꯅꯪꯅ ꯃꯥꯒ ꯆꯠꯃꯤꯟꯅꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯏꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯃꯥꯒ ꯀꯧꯅꯈ꯭ꯔꯦ ꯃꯈꯥꯗꯤ ꯀꯃꯥꯏꯅ ꯑꯗꯨꯛ ꯁꯥꯡꯕ ꯂꯝꯕꯤꯗꯣ ꯋꯥꯒ ꯑꯝꯇ ꯉꯥꯡꯅꯗꯕꯤ ꯎꯌꯨꯡꯗꯧꯅ ꯆꯠꯀꯗ꯭ꯔꯣ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯅꯪꯅ ꯀꯩ ꯍꯥꯏꯈ꯭riba ꯃꯣꯂꯤ ꯃꯣꯂꯤ ꯌꯥꯝ ꯉꯝꯃꯤꯖꯥꯅꯤꯅꯦ ꯏꯁ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯈꯪꯗꯤ ꯈꯪꯗꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯅꯨꯄꯥꯗꯤ ꯈꯔ ꯐꯤꯠ ꯑꯣꯏꯔꯒ ꯄꯛꯆꯩ ꯄꯥꯝꯃꯜꯂꯤ ꯑꯁꯤꯗꯅꯦ ꯍꯥꯏꯖꯕ ꯑꯗꯨꯗ ꯃꯥꯅ ꯑꯗꯨꯗꯤ ꯖꯤꯝ ꯆꯠꯂꯒꯦ ꯍꯥꯏꯖꯔꯛꯄꯅꯦ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯠꯈꯤꯕꯅꯦ ꯏꯁ ꯋꯥꯔꯤꯗꯤ ꯁꯤꯗ ꯂꯣꯏ ꯂꯩꯔꯦꯅꯦ ꯅꯪ ꯔꯥꯍꯨꯜꯁꯦ ꯍꯥꯟꯅꯗꯒꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯛꯄꯖꯥꯅꯤꯅꯦ ꯌꯥꯔꯦ ꯍꯩꯄꯥꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯛꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯎꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯈꯪꯈ꯭ꯔꯦ ꯀꯃꯥꯏꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯌꯨꯝ ꯌꯧꯗꯧꯔꯦ ꯋꯥꯔꯤꯗ ꯂꯣꯏ ꯍꯦꯟꯗꯣꯛꯇꯧꯔꯦ ꯃꯈꯥꯗꯤ ꯍꯣꯔꯦꯟ ꯐꯣꯟꯗ ꯑꯩꯁꯨ ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯑꯅꯤ ꯍꯟꯈ꯭ꯔꯒꯦ ꯅꯪꯁꯨ ꯁꯤꯗꯩꯗꯤ ꯆꯠꯆꯈ꯭ꯔꯣ ꯌꯥꯝ ꯊꯥꯖꯗꯦꯀꯣ ꯍꯜꯂꯣ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯇꯝꯐꯥ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯔꯥꯍꯨꯜ ꯐꯣꯟ ꯇꯧꯔꯛꯏ